Sangkai village da chana thangnaba polam phangdaduna humanitarian crisis mayoknarakpadagi Kuki nupi singna wakat mifam chathakre. Kuki amasung naga anigi marakta ungkhatnariba asina maram oiraga Ukhrul district ta lairiba Kuki sing chana thangnaba polam sing yauna nomagi tangai fadaba polam sing phanglaktabadagi humanitarian crisis mayoknare masina maram oiraga district asida lairiba Kuki gi mioi sing district administration gi maiki digi chana thangnaba yauna atai mathau taba polam sing phanghanbiyo haina ngasi Kuki Women Union Ukhrul gi banner makhada ngasi Sangkaida Kuki nupi singna wakat mifam chathakre. Working Committee on Kuki Civil Society Organization gi meeting makhada chathakiba wakat khongjang aduga mari lainana organization singi maike degi phongdokhibada Kuki miyam gi mathakda naga singna chatok chasin tawbada athingba thambada natana nomagi tangai fadaba polam sing yauna jana thangnaba sing Kuki khulchingda pusinba yahandabana miyamna awaba kaya mayoknare maram aduna district administration gi maike degi Hiramasigi matangda akanba meeting changduna mathau taba thabak sing paikhatpiyu Kuki miyamna thengnariba awaba khudongchadaba sing ase matam chupagi oina waroisin purangnaba Ukhrul district gi Chaitanya IAS na khongjang sangsiliba mioi sing asiga unaduna chapchaba thajaba ama piriba phawbadi haudik sangsiliba khongjang asi handokloi haiki khongjang aduda saruk yariba singna Tangkhul singgi oinadi security na escort tawraga chana thangnaba polam sing pusili adubo Kuki singgi oinadi tumina laisili DC gi maikidagi citizen khudimak chap manaba midengda thabak tawgadabani akangnaba citizen ama khakki thabak tawroidabani hainasu phongdoki Mitai community khaktabu atamnana phabagi thawong sing chathabasina lamdam sigi peace process da akaiba kaya lakani haina etina phongdorakre Arambai Tenggol gi maike degi lamdam sida thajaba shanti amasung justice purangnaba appeal tawragli adumakpu handak mitai community singbu atamnana phaba punbagi thawong kaya chatharagli ba asida nungnangba phongdokladuna asigumba thawong sing asina irang mayoknariba state asida peace process purangnaba honabada akaiba kaya lakani haina Arambai Tenggol na thadorakpa serol amana hairi serol asina makhata na hairibana English singani kulhumdoi gi me ahumdagi haurakhiba irang asina maram oiraga lamdam asigi mafang kayada pak sana hingsagi thawong kaya chatharakpa law and order collapse oirakpa maralaijadaba misam miyam kaya akitujungba kaya mayoknakhiba mayumakai attack tawkhiba amasung mioi kaya na masa hingnabagi damakta lanjenabagi thawong kaya chathakhiba na maram oiraga phibam amasung matamna extraordinary circumstancing adu oihalakkhibani Loinana nahalising kaya na makoy gi khulngak nabagi damakta thoklakkibane India government ki maike degi khulai surrender tawnaba appeal tawkiba masung peace process asi amakpa amata yaudana kumang chauksina sangsilagani haina thajaba pikhiba kaya aduna maram oiraga mitai community village volunteer amasung Arambai Tenggol gi members dingna positive response pikhibaga loinana government ki maike degi lamdam asida mahausagi phibam hanjil hallagani amasung shanti gi damak thabak paikhatpa hauragani haina thajaba pikhiba aduna maram oiraga good faith ta lengakta khulai sing adu khusinakibane adubu khulai khusinaba matamduda lengakna pikhiba thajaba sing adu ngasi fawba thabakta onthoktre handakta nauna mitai community gi mioi sing haliba aduna maram oiraga haudik chathariba shanti gi process asida aremba tahallagani Makhatana Shantigi Khongthang sing paikhatlagliba asida cooperation piningdabagi phibam adu lakane mitai community gi mioi lising kaya tongan ba legal provisions singi meeting makhada pha punbagi thabak chatharabaso atoba community singi oinadi maning tamna khulai pairaga chathok chasinda tawba yahali haina pendabaso phongdoragli PLA gi sahi kullom phaba ngamdana leirakhiba maroiba mioi ama gawadagi fare Haukiba sahi kunlom phaba ngamdana leirakhiba PLA gi mioi ama gawadagi faraba matung Manipur police ta sinarakre haina official statement amana hairi faraba mioi adugi mamingna nongthongbam ingo Elias Krishna kawi haukiba June 18 irai numita South Gawagi Margo area dagi fakibane mahagasi PLA gi self style Lieutenant Colonel oina thawpubane pawasina makhatana hairibana haukiba June 13 ta Gawada thunglakibani loinana intelligence ki input matung ina
mahak asi track tawraga faba ngamkhibani. Faraba mioi asigi mathakta Unlawful Activities Prevention Act UAPA gi makhada Thawal District gi Lilong Putila Station da case ama register tawkhre. Police ki pawasina haibadi haukiba June mangada miyamdagi namhaduna sel khaibaga mari lainana Manipur Police na kedar ani faraba matungda mahaki langlalanjin asi khangba ngamkhibani. Loinana UAPA gi makhada faraba mioi ani adugi mathakta makhata ba investigation chathakibada Krishna gi laifam asi sapchana khangba ngamkhibaga loinana mahakpu phagatpa ngamkhibani. Gawa Police na faraba Krishna asi haukiba sahi kunlom asi faba ngamdana lakibani. Mahak asi PLA gi yamna maruoiba misak amani haina India Today gi report amana hairi. NIA na fakiba Arambai Tenggol gi mioi sing khudakta thadokadabani haina ngasi su paksana wakat mifam chathakre. NIA na tongan ba maral kaya sijinaduna Arambai Tenggol gi mioi mari fakibagi thaudok adu mama oibi singna yaningde makhoibu condition amata yaudana thadokadabani haina ngasi su tongan ba mafam kaya da wakat mifam chathakre. Imphal East ki manung chenba kaibi haikak mapal awang laikai, makha laikai kaibi salam, kaibi mayai laikai kaibi awang laikai, kaibi kumuda, taret khul, sombung bazar, paurabi, huidrom, wairi, maniya school, kaibi bot makhongi maira paibi singna, tongan ba mafam kaya da wakat mifam phamduna, Arambai Tenggol gi fakiba mioi mari adu khudakta thadokadabane. Arambai Tenggol pha punbagi thabak khudakta lepkadabane. Karigumba makhatana phaba punbagi thawong sing chatharaklabadi mama oibi singna chapchana thengnagani haina phongdokhi. Kontha ahalu bazar da somai ke edongi nubi singna Arambai Tenggol gi thaumi mari phakibadu yaningde makhoi singadu condition amata yaudana thadokadabani haina su kholaulauki. Khundrakpam NSC amasung YDO gi masingnasu NIA na Arambai Tenggol gi thaumi sing fakibagi mayokta wakat mifam chathake. Sengmaijin gi samuro kaitheldasu samuro apunba maira paibi amasung oina maira paibi ima ibeltingna chinduna Arambai Tenggol gi thaumi sing faba yaningde haina wakat mifam chathakre.